ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯦꯂꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯏ꯫ ꯁꯅꯥꯔꯩ ꯅꯥꯏꯇꯣꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯃꯥꯗ ꯀꯦꯖꯩ ꯅꯥꯎꯊꯤ ꯁꯥꯖꯩ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ, ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯄꯨꯕ ꯍꯩ꯫ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯃꯥꯅ ꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯄꯥꯡꯏ꯫ ꯃꯁꯛ ꯃꯇꯧꯁꯨ ꯂꯝ ꯌꯧꯅ ꯐꯖꯩ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯁꯅꯥꯔꯩ꯫ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯃꯥꯕꯨ ꯄꯥꯝꯗꯕ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯇꯥꯡꯕꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯊꯣꯡꯒꯥꯜꯗ ꯁꯅꯥꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯄꯥꯝꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯦꯂꯩ ꯀꯧꯕꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯗꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯂꯨꯅ ꯇꯧꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯦꯁꯤꯟꯅꯩ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯍꯩꯇꯦ꯫ ꯇꯧꯁꯤꯜꯂꯨ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯦꯂꯩꯗꯤ ꯃꯁꯛ ꯐꯖꯔꯕꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯃꯕꯨꯡꯁꯤꯡꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯕꯨꯡꯁꯤꯡꯅ ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗꯁꯨ ꯃꯦꯂꯩꯗꯤ ꯏꯃꯨꯡ ꯋꯥꯏ ꯐꯥꯎꯕ ꯁꯤꯠꯂꯝꯗꯦ꯫ ꯆꯥꯛꯁꯨ ꯃꯕꯨꯡꯁꯤꯡꯅ ꯍꯦꯛ ꯍꯜꯂꯛꯂꯒ ꯊꯣꯡꯏ꯫ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕꯁꯨ ꯁꯥꯎꯗꯨꯅ ꯆꯥꯛ ꯍꯦꯛꯇ ꯆꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯡꯁꯤꯡꯅꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯦꯂꯩꯕꯨ ꯆꯩꯗꯦ, ꯊꯤꯅ ꯉꯥꯡꯗꯦ, ꯐꯨꯁꯨ ꯐꯨꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯌꯥꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯀꯦꯍꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯦꯂꯩꯁꯨ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯃꯦꯂꯩꯒꯤ ꯃꯤꯆꯪ ꯑꯗꯨꯃꯛ ꯆꯪꯕꯗꯨꯗ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯅ ꯑꯣꯟꯁꯤꯟꯅꯕ ꯇꯟꯅꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯁꯅꯥꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯂꯛꯂꯝꯃꯤ, ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯦꯂꯩ ꯁꯅꯥꯔꯩ ꯑꯁꯤ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯆꯥꯛꯊꯣꯡꯕꯤ, ꯏꯇꯥꯂꯥꯛꯄꯤ, ꯂꯥꯏꯙꯤꯕꯤꯅꯆꯤꯡꯕ ꯃꯕꯥꯅꯤ ꯑꯁꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩꯅ ꯄꯥꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯐꯖꯕꯇ ꯍꯦꯟꯕꯣꯏ ꯁꯅꯥꯔꯩꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯃꯗꯤ ꯅꯝꯗꯅ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯦꯂꯩꯗꯤ꯫ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯕꯁꯨ ꯉꯥꯏꯔꯦ꯫ ꯃꯦꯂꯩ, ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯁꯥꯔꯛꯀꯦ, ꯅꯪꯅ ꯀꯔꯤ ꯊꯣꯡꯒꯅꯤ? ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯆꯦ ꯁꯅꯥꯔꯩ, ꯀꯥꯡꯁꯣꯏꯗꯤ ꯑꯩꯅ ꯊꯣꯡꯒꯅꯤ, ꯅꯪ ꯏꯟꯁꯥꯡ ꯑꯃ ꯈꯜꯂꯨ꯫ ꯌꯥꯔꯣꯏ, ꯑꯩ ꯀꯥꯡꯁꯣꯏ ꯊꯣꯡꯅꯤ, ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯤꯗꯨꯗꯤ꯫ ꯋꯥ ꯀꯞꯂꯩ ꯃꯦꯂꯩꯗꯨ꯫ ꯃꯌꯥꯝꯕꯨꯡ ꯑꯍꯟꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯅꯔꯤ ꯃꯦꯂꯩ? ꯇꯥꯆꯧ, ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯁꯥꯒꯦ ꯍꯥꯏꯕꯗ ꯏꯆꯦ ꯁꯅꯥꯔꯩꯅ ꯌꯥꯗ꯭ꯔꯤꯕ꯫ ꯍꯦ ꯁꯅꯥꯔꯩ, ꯅꯪꯁꯨ ꯃꯦꯂꯩꯁꯤꯗꯒꯤ ꯅꯪꯅ ꯈꯔ ꯍꯜꯂꯦ ꯈꯪꯂꯕꯗꯤ ꯅꯅꯥꯎꯁꯤꯅ ꯍꯥꯏꯕꯗꯣ ꯈꯔ ꯌꯥꯎ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯑꯃꯨꯛꯁꯨ ꯏꯇꯥꯂꯥꯛꯄꯤ ꯁꯥꯟꯅꯔꯕꯁꯨ ꯃꯦꯂꯩ, ꯅꯪꯅ ꯀꯩ ꯁꯥꯗꯣꯏꯅꯣ? ꯑꯩꯗꯤ ꯈꯪꯗꯦ, ꯅꯪ ꯀꯩ ꯁꯥꯒꯦ ꯍꯥꯏꯅꯣ ꯏꯆꯦ ꯁꯅꯥꯔꯩ? ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯒꯦ꯫ ꯃꯦꯂꯩ, ꯅꯪꯒꯤꯁꯨ ꯃꯈꯜꯂꯨ ꯁꯥꯒꯗꯕ, ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯅꯤ, ꯏꯃꯥꯅ ꯀꯧꯔꯛꯑꯅꯤꯕ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯆꯦ ꯁꯅꯥꯔꯩ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯅꯤ꯫ ꯑꯦ ꯃꯦꯂꯩ, ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯩꯅ ꯁꯥꯒꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪ ꯑꯃ ꯈꯜꯂꯨ, ꯁꯤꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯩꯅ ꯁꯥꯒꯅꯤ꯫ ꯏꯆꯦ, ꯑꯩꯅ ꯁꯥꯒꯦ ꯈꯜꯂꯝꯕꯅꯤ, ꯏꯆꯦꯅ ꯑꯩꯅ ꯈꯟꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯒ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯒꯦ ꯌꯥꯗ꯭ꯔꯕꯗꯤ ꯏꯌꯥꯝꯕꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯒ ꯅꯪꯕꯨ ꯐꯨꯍꯟꯒꯅꯤ꯫ ꯀꯩꯒꯤꯅꯣ ꯃꯦꯂꯩ, ꯅꯪꯅ ꯑꯩꯅ ꯁꯥꯒꯦ ꯍꯥꯏꯕ ꯄꯣꯠ, ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯝꯅ ꯅꯪꯅ ꯁꯥꯒꯅꯤ, ꯅꯪ ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯃꯨꯜꯂꯤꯁꯦ? ꯑꯩꯅ ꯅꯠꯇꯦ, ꯏꯆꯦꯅ ꯑꯩꯅ ꯈꯟꯖꯕꯗꯣ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯃꯦꯂꯩ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯗꯣꯏꯅꯤ꯫ ꯇꯥꯆꯧ! ꯍꯩ, ꯅꯕꯥꯅꯤꯃꯨꯛ ꯀꯩꯗꯧꯅꯔꯦ? ꯇꯥꯆꯧ, ꯏꯆꯦ ꯁꯅꯥꯔꯩꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯒꯦ ꯇꯧꯔꯒ ꯃꯥꯅ ꯁꯥꯒꯅꯤ, ꯑꯩꯕꯨ ꯁꯥꯍꯜꯂꯣꯏ ꯍꯥꯏꯔꯤꯕ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪ ꯑꯉꯥꯡꯁꯤꯒ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯔ ꯂꯩꯔꯕꯣ ꯅꯪ? ꯑꯩꯅ ꯑꯉꯥꯡ ꯃꯥꯟꯅꯕ ꯅꯠꯇꯤꯌꯦ ꯇꯥꯆꯧ, ꯑꯩꯅ ꯍꯥꯟꯅ ꯁꯥꯅꯤ ꯍꯥꯏꯕꯒ ꯃꯦꯂꯩꯅ ꯑꯃꯨꯛ ꯃꯥꯅ ꯁꯥꯅꯤꯅ ꯃꯨꯟꯈꯤꯕꯩꯅꯤ꯫ ꯅꯠꯇꯦ ꯇꯥꯆꯧ, ꯏꯆꯦ ꯁꯅꯥꯔꯩꯅ ꯃꯥꯅ ꯍꯥꯏꯖꯤꯟꯅꯩꯅꯤ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯥꯒꯦꯅ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ, ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯩꯅꯤ, ꯏꯆꯦꯅ ꯍꯥꯟꯅ ꯍꯥꯏꯖꯤꯟꯈ꯭ꯔꯤꯅꯤ, ꯑꯩꯅ ꯁꯥꯅꯤꯡꯅꯤꯅ ꯃꯥꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯁꯥꯅꯤꯗꯣ꯫
ꯀꯩꯒꯤꯅ ꯆꯤꯟꯊꯤꯅꯣ ꯃꯦꯂꯩꯅ ꯅꯪꯅꯒꯩ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯨꯜꯂꯒ ꯅꯪꯅ ꯁꯥꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯈꯟꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯍꯩ ꯁꯥꯟꯅꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯥꯡꯗꯒ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯃꯥꯅꯒ ꯍꯪꯀꯠꯅ ꯈꯨꯝꯕꯒ ꯉꯝꯃꯤꯅꯦ ꯃꯃꯥꯁꯤꯅꯗꯤ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯅꯦꯝ ꯆꯠꯂꯣ ꯅꯪ ꯍꯌꯦꯡꯈꯩ ꯃꯦꯂꯩꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯌꯥꯝ ꯆꯠꯂꯧꯔꯣ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯁꯥꯟꯅꯔꯩ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯁꯥꯟꯅꯔꯩꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯃ ꯕꯦꯝꯃ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯥꯏꯌꯨꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯆꯥ ꯀꯩꯗꯧꯔꯒꯦ 이마 이거이 막하기 따서우세 마ям 파티 마나이부 티나 떠오이 마디 밀레게 미장다 넘장 아이가 밀레게 사나마다 밀레이나 아이나 빠먹버싱도 마기니 마나 빠마니 핵다 아이나 라스쿠마리 오이게 하이르수 마나 하나 칸마니 핵다 아이실리 마나 아이바 야드라가 모이다 성니 핵다 이동라가 아이부 강할리 그시스 먹고 다성나 아이부 나만은 와락답이니나 하이레이마 이마 아이부 이마는 와락빈다브라니 이마 세 이사부 가나나 와락다 하이부노네 이마기 사나니 이사시디 하이엔카이 너거기 마윰다네 잣비루노시 이사시디 사나비루노 모이가 이마가 그ꯩꯊꯦꯜꯗ 오이나 ꯆꯠꯁꯤ 이마 그ꯩꯊꯦꯜ ꯌꯦꯡꯕ ꯄꯨꯕꯤꯒꯦ ꯑꯁꯦꯡꯕꯒꯤꯔꯣ 이마 ꯍꯣꯏꯅꯦ 이사세 ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ 이마ꯅ ꯅꯨꯡꯇꯤꯒꯤ 이사ꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯅꯦ ꯆꯠꯅꯤꯡꯉꯤ 이마 ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯗꯤ 이마 ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯑꯍꯥꯎꯕ ꯃꯌꯥꯝꯁꯨ ꯆꯥꯕ ꯐꯪꯒꯅꯤꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯅꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯀꯩꯀꯥꯁꯨ ꯂꯣꯏ ꯎꯔꯅꯤꯀꯣ 이마 ꯍꯣꯏꯅꯦ ꯂꯣꯏꯅ ꯐꯪꯂꯅꯤꯅꯦ ꯂꯥꯛꯑꯣ 이마ꯒꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯅꯪ ꯆꯪꯉꯝꯃꯨꯁꯦ 이마 ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯛꯈꯤꯒꯦꯀꯣ ꯍꯣꯏ 이마 사나라의 이몽다 하라하라 센생크레 이스 가야다 파키르마 실목바노 안강시드부 이코이부 실파이디낭에 하이드나 우시트 호이드나 강리바 안강시다 마시기 메레이 하바시수 픽리 하이바부 라이더리 누미투다기 이베레이나 사나라이부 가이텔다 부부두나 짤리 아숨나 사나라이 메레이가 가야 띠나키드리 가야 푼키드리 ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯀꯌꯥ ꯀꯧꯅ ꯉꯥꯡꯅꯈꯤꯗꯅ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ 이베레이나 ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤ ꯑꯗꯨꯒ ꯁꯥꯅꯥꯔꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯤꯠꯅꯥꯟꯅ ꯂꯣꯏꯁꯤꯟꯍꯧꯒꯅꯤ ꯁꯤꯠꯅꯥꯟꯅ ꯄꯨꯍꯧꯒꯅꯤ ꯂꯧ ꯃꯇꯝꯗꯅ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯉꯥꯛꯄ ꯆꯠꯂꯤ 이몽도다 누파 레이트라바수 무마마사나 마나마는 나이다나 누파 누피기 pot 카이다나 ngamnaba yum purei 미레이기 mayambasingna ayungantana chakngana thonglaga chakyum puduna singda uyan ma chatlammi aduga makhoni yalib using adu ningthina khairaga kaithelda adagi mafam singda chatun yoli aduwa mileiti numina waton yawbaga holaklaga maya sengtoklaga iruzadana mayambasinga thonglamasa kadu saduna phamuna kakhatuna tummi irusu luningba kanda lui tanba kanda toi amuk mayambasing aduna numidang wairang wan halaklaga chai sengdu amuk thongduna sai nongmadi numidang asumna saminari-ngaida mayamba yaimana ibema milei nangsu angang masa natre ꯑꯩꯈꯣꯏꯒꯤ ꯇꯦꯡ ꯈꯔꯁꯨ ꯄꯥꯡꯉꯣ ꯑꯩꯈꯣꯏꯅ ayuk ngana satpa nangnaba tangna khara chak thongbiba adagi imung mongolse waisit oiram khar tawsilune tayai aisina khoi ahumgi naitom satpi natro hayeng thabak mayam si tawbada agi khut ase kuron hurabadi agi sak ase thabak wabagi thijilabadi leisabi aibu kanana pambi doino asumna meleina kapsinabada mayamba ahanna yaimda chaisili hei yaima angang ase ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯏꯄꯥꯁꯨ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯑꯁꯦ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯀꯤꯖꯁꯅꯨ ꯇꯧꯖꯁꯅꯨ ꯀꯩꯅꯣ ꯊꯕꯛꯀ ꯇꯧꯗꯁꯅꯨ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯩꯁꯥꯕꯤ ꯃꯥꯗꯤ ꯈꯔ ꯀꯦꯁꯅꯨ ꯂꯥꯡꯖꯁꯅꯨ ꯇꯥꯆꯧꯅ ꯑꯉꯥꯡ ꯑꯁꯦ ꯁꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯕꯅꯤꯀꯣ ꯍꯩ ꯇꯣꯝꯕ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯈꯣꯏꯅ ꯅꯆꯟ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ ꯏꯃꯥ ꯏꯄꯥꯅ
pisak pina hundoklambadagi aikoina I matumdagi mabu sound yolakliba sigumuna sana sina kezabada nakoina aduk yamna saribudubu karigino hayune aikoida sumna tawdana kanada chatlaga tawrugani ha adubu taso angangse hayeng mayum makai palaga mawa mapuribi seba tawba masa masu senaba yengsinba chai sing thongba amta hiraroi me aidi adugumda tawdrabasu yaba aibu seba tawbigedaba nupada aidi lainina taton chumi sumi isan haiba isan nupi luna tawgadaba makuda hamlaga pizagadaba yawoina biyagadaba nupada isan nupi thazarga loiredana natrai bema aduneba chummi tasawna haiba masanaibu kana nusibirise tasaw khagdani tatonga yai kadi aigonda pangangna ngangi aibu nusidabra kaino khangni nangbu nusidaba natini nangbu nusidradi aikoina nangbu kaisu nganglaroine khangjare tayai tatonga yai kana aibu nusiradi matung asumna nganglakano ai pukning syam nusi fare fare karimte nganglaroi khoi lausing palakpa matam oirakpana sanarei longakpa chatpa haurakle changana thonglaga mama macha changan charaga mamana kaithelda mana masingom sakraga mana labukta longakpa hek chatli nongmadi sanareina asum labuk ngaklingaida makogi labuktagi khar chatlaga hoba upambi amagi marumdagi mangonda nupa ma chepta septhaduna yenglakpadu uri karino adagi nupa sina tawrishina haiduna sanareidu nupadu usinadi nongalaga amuk sanareina chai singsaraduna makokta phi makokse setlaga chei maparaduna hanagum longakpa laklami mana ngaihak uirum tarukpaduda saroi amagi ahoba khonjelna khangpre khangna haugalei mana koire leidun yenglakpada ngarangi umarumda mabu lona yengmu nupadu amuksu leirambadudha madu khangpre khangi karina masinu pasiba makok asi sakpa jalo ngangbu jalo umaram sida atum nungtigi leramnaga chepta yengai sibo kibu kisilemi khuyengse chagadabagum sanarai phatlai thoi usinade aduga mayumda numidang wairam tadringaida prap halai numidang duda mama masa chaksum saminari ibema lausingdi karam tawri ima lausing budi kaiso soibi yaujida use wayasu kaya pairakte jarugi mitam suthet panina aina su ningthine sangbunina adum marak pairaklabasu aina tale adoima aina longakpamda asomgi khurapi se hoigi labuk manakta hainu pambi so mahobada adugi marumda nupama adum leptuna septa adum yengi nungtigi aidi kidana usina jabani is karinege magi mongdude matong hukta boiramgani bema onsinaruno mi leitrabadine natanda leiruno manekta pangtong tawbusu yabana teda nabungna nagpara matang leisaramlabadi imasu wakalse khara nungairampadabani isa leisabi nangna laungaklingi tawribasi imase wakal irumlumde khudongtibu thokadra amuksu pakhatlidu imadi hiraima mana pangtong tawba yabana teda atei mayam amasu magi laungaknaba yauribani hekta laruga loi hendi henjilaklaga kaisu nungsa thinoima mana kemta tawba ngamoiba hoise ado kharadi jeksina haina sina satlu koi bema nangdi nupini leisabini migi minok maisase hekta nanga doribani hoima yamne hena khanjiluranuba asumna mama masana losing khamjima loiraga numituma pothaminare numitu nongsu mangli tawi sanarei do hanagum longak pasakri sanareina ngak asum longak lakpana as kari matong no nongshidi phasana mangle atiase nongna pomam singkremi aisibu yumda lobana phadoi jala asumna sanareina yengthorakpuda ure umarumda lumliba nupadu amu aima mashi nupase ngasisu leina magi sidi kainomnina ai chalawuna pharani haina sanareina phatmamaitu prabab leithorei aduga mayum dhanaba mapot masayom sili tanjaduda maningdagi ibema karigum tangjage ba sanare khangpre khangi mamai adu phatlauna nupadun yengthorei uri nasagi umrum dulum lamanu padu na haiba lamna ubadadi nupadu kayamuna udi
हौजिक्ति ममांग लेपलेबसिददी फजना उरी नुपादो सक्ता सुदा फिबा मूर्तिदा असुकी मतिक फजै हेक येंगबदा लाइगी मसागुम निंगथिजै सनारे ngak mangduna yengduna lei nupadugi phajara masakaduda aduga masin aduda soidan haidokhi as phajakreda koribo kashinatida kai haibigadabano ibema lana lobigano ibema gi ming amukta khangjaba yagadra sanare kauzei oh sanare yamna phajai mingsiga sakayam sanai aina sanare bu han urumi gupta yamna khoida zarure yamna pam zarure adubu aina hekta phachangchilaga hairaga sanare na tati jaraklabadi khanduna sanare bu umurum asidagi lona yengjabani aduga wari sana phanglabadi haina tanja ngairakpani ngasiga nangonda wam dai pangamhautrabadi punsi simagi phangkidabasu yai khana madugi akibana ai hektai kai ki thadok lakjari basini sanare di kari haigadabanu khumpham khangdri tumina leptuna nupadugi phajara masakaduda adumak yengduna leiri mi bu su yamna phajaba hongnabra haiduna makoktuda khandu leiringai tanjaduda ngasaidigi manglam manong adu haitharaklami sanare gen khanglak lai aima nongshide as aidi ibaksu yaude sanare asige hainu pambisida ngakdam thuplusilau haina duna makoi ani du prabab chele nongdi hangba ka umare khiji as numidang waram su isilakle aidi karam tawni nongsisu adum ta dun leire madunu padu karisu kumlamdana prabab chengkhraga yempak ama hekta puraklaga sanare nongase asum targa leire yempak asi tuptuna nanghalo natrabadi yaroi hairaduna nupaduna pirakpa yempak adu tuptuna sanare mayimda lai numidangdu sanare thaudok adu ningsing numidangdu tumba yadre nongan badadi nupadu laktre sanare mathwaidu khra nungaiti kaido khrabano khali nini subada nupadu lakle aduga sanare gi manakda changlaktuna maga phaminaduna makoi ani wari kaya ma sanare asumna nungti numi khudingi makoi ani du phaminaduna wari watai sumsum thanaraktuna kona thangdadi thangmai da apam nungsigi maina saklakle tapna asum nungsinaraklе nupadu nungtigi sanare na lawsangli mafamdu da laktuna adumak leirari adumak sanare ka makal kaya gi wari sai asumna matam khra haukri nongmudi sanare na yambung di nongmata yambungi asingba mingsu haidi apokpigi mingsu hayu yade kadaidagino kari sinpham paibagi amata su khangande karigino yambungna aigoda wapumna mangloliba aibu sanda biribra natraga aibu thasaba yaudabagira sanare ai nang musana banate ai nang budi thamoi sena nungsi adubu mafamna matamna yadabagi ai nangonda sengmudo haidabani adugi sumatam lakini nang aibu thasau sengda ai nangonda minambamta nati yambong aina nangbu thazabagi nangonda aigi leijaba khudingmak pibani yambong naibu launam tauramlaga chakhrabadi aidi mangzari sanare ai nangbu soiduna aigi taloi oigani ai nangbu kaidongda minamloi nangna taba kana ma aina jaga sangsarshida hana yengningbu phaude aibu thazau asumna makhoi ani asum nungsinarakkpana sanare asi nupadugi oikhre nongmadi sanare ki mamada lekaina sanare du labukta nupa maga laktuna hek phamine haiba ningphung gangna batabadagi masada ibema kanagano nanga labukta hek phamine duna wari sai haina lekaina hainari bu nupa dubo ima kanana hairaklibono ibema hayo ima da sengna ima da amada lotgano ima hayuni ima da singna loina tamo ima da di wam da lotgano sanare ima mahak ai ganu shina zabane ihe isa sidi ima da sakui base kari ki haidribano hayo mamingna kari kauba karai da kino kari sinpham pariba mapa magi mamingna kari kauba asak matawdi kamdawi ima
Masakpudi yamna phajai. Mamuk phajaba aigi punsida amukta urakdri. Maming matha leifam. Mama pagi mamingdi amata haiba haiba yade. Kona haige haiduna. Maboina yamung haiduna. Asuma kawi. Karino sanare. Nungsinaba nupanabu adugumba. Amata hayu yade haribasibu nate. Mado khangdraba yadraba pot ngaktanine. Matu masa lebo oiramgani. Nangbu sanabiriba oiramgani. Bema matung loinaganuko. Matong murom khangdami oirabadi. Isagi mingsa tiyawgani. Ima na haribase bab tawi bema. Ima matu masa lebadi mande. Mana matang matamna yadabagini. Nongma soidana haigi hayema. Aibu fazana nungsibibasu male magi mawongdo. Ngasi ngarangda nungsinaba nate. Ai fazana khangi. Mana ibu nungsi haiba ima. Ima aise magi pura oikre. Ibema karino nang haribasibo. Oh imadi loredana. Kanano karino khangdaba miduda isana aduk luba khongthang thangjiluriba karigino. Magi maramsu hayu yadaba. Maram amadi soida legani. Aduni ima aisu ko asingauri. Kari karamba aduk yamna sathiba maram leirabano. Ama phawa hayu yadabase. Bema isana khangnariba khangado. Taibang mi natraba sala. Koyum laiga oiraba sala. Ima adubu karamna oithokani. Yengoi bema hayeng nangnane maga unabada mangon asumna hayo. Yambung naibu tasena nusibamakta oirabadi. Yambunggi maming leipam. Ipa imagi ming ngasida habiyo. Karigumba yambungna haidaba tarabadi ai yambungda aigi sakase amuk hana utkhraroi. Asumna hayo maduda mana nangbu sena nusirabadi. Nanga unaroi kibana soidna hairakani. Nongale sanare hanagum lokpamda lakpa ngak leibaga nupadusu lakle. Nupado ngak wari sanaraba matung sanare ngarang mamana hairki wahay dumak sapsana hairi maduda nupaduna. Karino sanare nang naharibadubo nang udrabadi ay ase sikibana hena pari ay nang matasina nungsi ay kay dawge nang natawhay ba ay dawge nang ipiribado amuk tando matang matam sapsabaga ay da soidana nang ipakum sapsana pigani ay nang matamado pawbadi nang ngayo sanare. Adam na nupado na kaplabududadi sanare ito karisu makata na haiba ngamdre mayum yawbaga mamada maripu matamle. Ibema magi sidi karino maiyaw yawri. Aduga numit karani sidi mabu karisu singadaba sasinadunane. Nang baga haraw-haraw layro. Wari saminaro aduga hapta amamuk layraga. Koyum layra taibang mira kangdok na ba tawrang amasilasi manasu jingnada na ba. Asum na mamamasa hainari hapta mukti sanare na napaduda kaysu singnaba laytaba satuna makoy ani haraw-haraw nusina na hanagum unari wari sari. Hapta muki matungda sanare na mamagata na duna tilaw sanam na namnatot pa sa uyang mapuduna lagpam da lakli. Kaysu kangzadaba napadusu hanagum sanare unaba laklami. Yambung sanare ngasidi nganala amina. Yambung sungali sidi. Yambung uning bana nongan magay bangam dadana nongan magasila abani. Ay suni sanare nanginak talay ningi. Yambung saksarak labro. Charakji kaydorage sanare nangi sarak labro. Charakti ay na yambung ngasami nagahaydo na ngasidi chakyong puri. Sanare nangadum saro ay di sarogi. Yambung yarui sadaba ay na yambung ngasagi haydo na ngasaydi thong thaklaga chade puzaraklaga phare yambung na saw yadrabani na ay hundokhrage ay susaroi. Ay sanare adum na tawgano karaino puthorosi jaminarashi. Haiduna nupaduna yarbada sanare na tilaw sanam na namna totlaba sangyong madu hangdorakpada nupadu mamit sangdoraklaga kayso hiramdana kana siyengkri. Sanare adu ingangak na dumak yengduna manglaga lehewi. Manasak yung madu pat yung silaga ko yeng mada yamung hayna kaurubasu nupado kumlakidre kaday sa krabano haybasu uhodre adumuk mangkri. Sanare mayum na prabab jalak laga toki buwa pumpumba mamada tamle.
Mamana nupadu taibang mi oiramloi tilausana manam tabada leiba ngamdaduna chenbu oirini haina hairi. Numit adudagi nupadu amok hana sanaregi lauphamdu lakhidri. Numit kayani haukrabasu nupadudi suu ukhidri. Sanaregi manakta numuta phawba lakladre. Jekwa makhol amadang tarakpadasu sanaregi mahak oirabui ningduna chenthokduna yenglui adubu mi atopa lakpagi natraga usek waya parakpagi makhol adumak oirami. Sanare ahing tumin adumak kaptuna ta leiri nupadubu ningsingduna amuksu karinunggi chayo madu puthok lubuno khalai. Yapong nang kaida leigi ayam war aigi nakta amuktadi hana gum leplaroma ayam lali nangoda kuyum laibu oigera taibang mibu oigera oiningbu oirasanu aigi nakta amuktadi lepa khoba yapong nang laitaba lokpamado isik-sikli yang-hangli aibu karamna lelo haibano yapong aibu karamna lelo haibano nasisu naglaklaboy tanig hausiksu inagtahanagum leplanaboy tanig ay tasing naghangmada wari yapong. Asumna sanare du tingta na kablakli adubu nupadudi lakpa kagwa maray khidri. Amok hanasu ukhidri amok hanasu lepla khidri.